Laingaki thongmisingna table thabak subagi mahutta laubukta chattuna lawmisingi awaba yengsinbiyu kokomi FW. Laingaki thongmisingna office ki table khaktada thabak tawduna laibadagi lawmisingna kum khudingi awaba mayoknare haina kokomi farmers wing gi convener L Syam Khumanna phongdokre. Ngasi kokomi gi lau singu loisang sharuk asina makhoigi chatminaba lawmi laupu singa loinana tha asigi tara mangada len amadi akan banonglei nungsitna amangata thogan khraba Thobal district ki Langathel Walangpokpi lokol amadi kakchingi wafgai awang lokol da paumising loinana chattuna hakthengna amangata sing yengsinbagi khongchatta wafamasi phungdokhibani mahakna makhata na hai mahosagi khal kairakpana ising isau ikang thokpada natna len amadi nonglei nungsitna mayokna rakpada lomi singna thengnariba awaba singasi lainga ki lomi thomi singna office ki table da thabak sub gi mahutta lawfam sing da chatlaga yengsinduna mi singbu crop insurance yaholam labadi natural calamity thorakpada thengnariba mahi marong mang takpa amadi manama sing mangbagi phangpham thokpa senpham phanglanggadabani haina pungtokhi len amadi akan banonglei nungsitna amangata thokal livasing asi agriculture amadi horticulture loisangna yengsinduna matik chaba senpham pibigadabani lawmi singgidamak thadarakpa senpham sing amadi scheme sing achou asang amadi loisangga naknaba mioi singna khudong chaba lauraga laibana sengna lairiba lawmi singda khudong chaba sing amatta phangdabadagi lamdam asigi mai marong sing marang kaina puthokpa ngamdre lawmi singna puthokliba mai marong singna lamdam asigi senbit londa achouba mateng panglibani lawmi singna thariba mai marong sing marang kaina puthoklabadi chinjak timi pal tangdaba ngamgadoribani haiki khongchat asiga mari leinana Langathel Walangpokpi Laukon-gi Progressive Farmers S amubana hai len amadi akan manonglei nungsitna maram oiduna Laukon asigi laupari chani ko humdra da thaba lawmi chanirong gi lupa crore nipan longi mahimaron chingmang ata thoktura kokta khut hapnare laufam singda thariba mahimarong singdi mairen thabi numitlai tarbuz sebot khongdrum khamen asin singba singni Lawmi singna wana sendoida sel puduna imung manung puduna macha masu semnabagidamak wana honajabadu mahi marong sing asina amang ata thoklabanina laingakna mityang changbiduna tengbang biu haina phungdokki Kakching district ki Progressive Farmers S Lukhoina hai imung manung punabagidamukta yamna wana mahi marong sing asi lupa lak ama rom changna thabani wabgai gi oinasu lawmi humdra romda len amsung nonglei nungsitna amang atakya thokan kre maruoina kobi khamen rajma koli hawai morok atekpa amasung capsicum chilini mahi marong sing asi mai pakna puthuklabadi lupa lak mari rongi senfam oigani bramasina lawmi singgi awaba yengduna laingakna angamba mateng pibiyu natrabadi lawmi singna kokta khut haptuna upai leitraba phibam amada leiba haibadu oiragani ngarang March ki tang 13 leipak pokpa numitta yuwa hakiba amadi masigi fal March ki tang 13 choklising ani kuntaruk lamtagi kunipani pan balipak pokpa numit ki numit yung ba matung pung 12 ga minute mapanda Manipur da mayai oirap oina yuwa hakre haina Sanamai Temple Board ki maikai digi Kenjang Lon sanglak pa Thongbam Premjit maitai ki cherol amana phongdorokli cherol asin hai koro lebak pokpa numitta yuwa habagi mahidi mahi marong mang takpa ana iyek asok apan kudong thiba thokpa maihou lang pokkanba sa lan thokpa ningthaugi macha masu amadi angam athau phamnaiba mari soe luchingba oiba singda awaba piye leipak uaye loidam lamta oibana thengugi khongchat londa linna puba pungphamda yuwa habadu kharadi fingi yamna kanbadi oikide korou kunmari kauba thawan michakna puba pungphamda yuwa habana nonglei nungsit akhak arau kangani uwa tekpa potmang saimang bapiri kangleipak asida aki akhang thoktanaba maisa langba awa ana thokan biganu haiduna laining thok sanamahi amadi imalai marel sidabida athen pot katchaduna thaunibana laibaki yai phathoiba oigani haina phungdokli
Ising pibagi thabak lepkani. Laingaki PHED gi Water Supply Maintenance Division number 2 EE gi cherol amana ningthem pukri water treatment plant asi maintenance work na maram oiraduna thabak leplagani. Masina ningthem pukri makha leirak sabi leirak wangkai andro parking nongaibung chakpram leirak wangkai St. George leirak Guru Aribam leirak amasung Aribam leikai Zonal Reserve na konba mafam sing konsin gani hairi. Maintenance ki thabak asi loirba matungda water supply gi thabak amuk hanna haugani haina phongdorgli. Chingda popi thabaga mari lainana district tara gi village chief taratruk yauna mioi marfu mathoi fagat khre losi dikho. Chingda popi thabaga mari lainana district tara dagi village chief taratruk yauna mioi marfu mathoi fagat khre haina Forest, Environment and the Climate Change ki loisang puriba Deputy Chief Minister Losi Dikhona phongdokre. Wafam asi ngasi kumja lising ani ko kuntaru kuntaret ki budget session ki aroiba numit ki question hour da Congress MLA TS Lokeshwar na hanglakpa star question amagi paukum piraduna phongdokhibani. Minister na hai Manipur lenga ki Home Department ki phangba report ki matungina district tara dagi village chief tara taruk lamapu ama amasung popi thaba mioi homfu mari pun marfu mathoi popi pambi thaba mari lenana phagat ki amasung case FIR nifu mari file tauki haiki wang angli ki MLA Lokeshwar gi maikei degi pharaba mioi sing adugi manungda kaya yamna chairak pi krabage haina makhata na hanglakkibaga mari leinana minister na hai chairak pi bagi matang dadi forest department ki makhada leite adubu popi thabagi thawong asi achouba issue ama oibanina lengak na sukanna mityang sangli haina phongdokhi kunai asi ki khongjang loi Malem Thongam Churchanpur da su sanghan khidre si minister gi banglo tamna lakpasu lakhan khidre Manipur ki sahi ahum phajilak laba wathok asigi waroisin pura u haibigi khongjangda santi ki paujel puraduna tha asigi tarani thoidagi Manipur visit on cycling for peace in Manipur haiduna district tara taruk sinthungna santi ki paujel puduna chatpa haurakhiba kunai asigi khongjang loi Malem Thongamna ngasi Churachandpur district ta changani thorang lambadusu TLF na wafam kara phongdok lakpa amadi lengak na athing batham lakpadagi sanghan kidre maromda ITLF ki wafam asigi matik chaba paukhum ngarang ayuk ki pung mapan phawbagi manungda pibi nanaba haijakhrabasu lengak ki maikei degi makal amatagi oiba thabak lokhat laktabadagi ngarang nungthil yamlaba imaibel singaloinana mahakna Thawal Babu Kaithel dagi Chief Minister gi banglo tamna khongjalakkiwa khongchatsu Waitho Lilong Kakwa amadi singjami de sing mamafam singda hanjen thattuna Chief Minister gi banglo yahon khidre adum oinamak singjamai OC gi khuthang dagi SP lalaga Chief Minister da aiba cherol ama pisellaba matung paumi singda mahakna mathang thagi amada Churchanpur da changani haiduna amukka hanna lautokhibaga loinana khongchat adu Chief Minister na lamthabiu haina phongdokhre National Highway chama supna ani gi pungni funipan gi lambi thingbagi khongjang handokre Waithau gi lekai tarukta thaknaba ising phangdabagi mayokta National Highway chama supna ani gi pungni funipan gi lambi thingbagi khongjang changsingani haina tawrambadu yanaba purakpadagi handokle haina Waithau apunba maira paibi President Naurem Ibema amadi Waithau Educated Youth Association gi Secretary N Abothoi Maitaina punna khudyak piduna thadorokpa cherol amana phongdorokle ngarang ayu pung mapan tabadagi hauraga nungtil pung manga makhai phawda mifam ahumlak thokna phamduna wari sanakhi ba aduda PHE department NHIDCL Thawbal gi DC ADC SDPO amadi OC Thawbalna lengaki maikei dagi sarugya Numidang wairam pung manga makhai tarakpada kunja singda aphaba thaknanaba ising phangan ba hauragani haiba thajaba pirakpadagi khongjang handokhibani haina phongdokli Sajibugi nongma panbada chairaubugi thorum pangthoklasi panthau Maitei ekhoi ki lamta wa khaigatkhre kumja taikhre sajibu nongma panba chairaubana lakpasida lamsemba tu semba lama ba tumaba
hanu kokchau hanu leikam asi atoppa matamdadi lakte aduna sajibu nongma panba maitegi chairaubada jingnadana katsi chairausi haina lai ki matik mangal phanglaba panthauna phongdokre aigi imungi lai kurumba aigi imungi sajibu chairaubada isagi wakhalna isagi phirepna chairausi si sahigidi thasuga nongma panbaga punsin nakre haiduna chairaubada jingnaba thamloisi nongma panbagi pungpham leigani yum mangbagi wari leiroisi angang pokpasu laida katpani mi sibasu laida katpani chairaubasu laida katpani laida katpada laina haraugani kathaudabasina miyoibagi asonba oigani chingu nongpok ahalba ibudhau ayuk pungja taretta sana konyai lupa konyai amasung salai taret ki firal haigatsi luwang pungja amadagi irat yakai thau haugani luwang pungja mari makai phauba pangthokani Singu nongpok hanba ahingba laini aningba apamba ningbada thunghanba laini nongpok singu thong maitai laikol thalo sipi lok seloi langmai singda lengsinsi salai taret piba mangang luwang khuman angom moirang khanganba salang laisang them thauram pangthoksi khanghaudana kudong thirakpadagi ngaktoksi haina nijasi tournament pangthoklagani Manipur Chess Association MCA gi meeting makhada Kangli Chess Academy na sinduna ngasi ayuk pung 8 makhai tabada ya school sana khwaton kolupta ahan Rajkumar sana jawba memorial sahi kun makhagi chess tournament solisingani kuntaruk hautoklagani hai Kangli Chess Academy gi organizing committee na thadorok cherol amana hai haudokpagi thauram asida retired principal RK Priyakumar KCA gi organizing president Umanandana Singmana mitung lensing oigani haina phungdukli